ngasi numi da waram fongi ba panam pausi de ki maroi bi pausum khonga sarga India na Pakistan gi terrorist site mapanda air strike takri loinana masigi pakhum oina Pakistan Lanmi na Jammu and Kashmir ahingda landarakhre Jammu and Kashmir gi Pahalgam na terror attack sa takraba matung India mas Pakistan ni ki marak ungkana duna lakraba matung ngarang ahing India na operation Sindur haina mingthondun Pakistan amadi Pakistan occupied Kashmir POK da leiba terrorist site mapanda air strike sataduna ama ra thonkhre masigi pakhum oina khudak da Pakistan force na Kashmir ki border area da leiba mafam sing da akan ba mawong da landarakhre agency ki paun hai India na ngarang Pakistan amasum Pakistan occupied Kashmir da leiba terrorist camp mapanda ngarang numidang misal attack sathabada miyoi kun ga taruk sikre miyoi nifu ga taruk na so panangkhre masigi pakhum oina ngarang ahing nongyai aduaida Pakistan army na Jammu and Kashmir ki line of control da artillery attack Micham tararom sikhibaga Loinana miyoi nifu ga mangarom na aso panakre paus na India na satakhiba military strike adu Indian army Indian air force amasum Indian navy apun force na Pakistan amadi Pakistan occupied Kashmir POK dagi yamna toina India da terrorist attack sathanabagi planning tobamadi direction pibani haiba terrorist camp apan satakhibani operation adu maru oina terrorist group JSE Mohammed ki Kemari Laskar e Taiba ki Kem Ohumamadi Hizbul Mujahidin ki Kem Anil Satakibani military strike Satakiba Kem Singadugi Manunda Kem Mangana POK da Libani Duga Kem Marina Pakistan da Libani POK da Liba Kem Singadudi Muzaffarabad Liba Sawainala Kem Sayena Bilal Kem Amasum Ketali da Liba Gulpur Amasum Abbas Kem Amadi Gambir da Liba Baranlal Kem ni Amarumna Pakistan Manung da Liba Kem Singaduna Bawalpur da Liba Markas Suban Ala Kem Morkide da Liba Kem Sing Markas Taya Kem Tehara Kalan da Liba Sarjal Kem Amasum Sialkot da Liba Mehamuna Zoya Kem ni military strike da terrorist group Zaisa e Mohammed ki sip Mosul Azhar ki imung manung ki miyoi tara laikidri Pakistan ki sip military spokesperson na miyoi kungatruk laikidri hairabasu laikidraba madi asokpa gi masing hengalakpa yana lairi amaramda national media ki report matung ina marit ke amasum Bawalpur yauna Pakistan occupied Kashmir POK gi terror target mapan satakiba precision missile strike kungani panda terrorist humdra hen hatkre Maraksida India na Pakistan ka tayo na pamapamapan na military strike sa takraba matung lebaw sige awang thang mapam na layriba tuwan airport sing tingzin na commercial flight kaya suspend akre panmaya abadi Ministry of Home Affairs ki pagta matung ina nga si Manipur yaw na lebaw sige tuwan state sing apan ma district sa ni ganip fugumarida mock drill pangtokibani Pau gi agency ama gi matung ina Pakistan ama di POK da Operation Sindur mai pakna sa takraba matung Prime Minister Narendra Modi na lusingduna Union Cabinet mi pamanga si pangtukre. Loina nga si ating mapawar Narendra Modi na lusingduna Cabinet Committee of Security CCS ki oiba mi pamamasu sa tharabi ahiri. Loina na mi pamamasu gi matungda Defense Force sa takibo operation na dugi resolution laktuk labi ahiri. Panmayawari Union Cabinet mi pamamasu gi mangoy na Union Defense Minister Rajnath Singh amadi NSA Ajit double na housing oriba situation sigi matang na Prime Minister Narendra Modi da paudam khari Operation Sindurga madi lena Congress lusing Rahul Gandhi ni ex tagala post amada laiba asigi Lanmi singi da maksak thok se hebo opum tamlakli loina External Affairs Minister S Jaishankar na Malem pumra terrorist ki miyok lei habadu uthokada bana hari US President Donald Trump na su India ki military strike adu athuba matam na luisin ba oirasanu haibo opum tamlakli loina India amasung Pakistan ni ki marakta hausik lairiba ungkhatnabi ki phibam asiga mari lainana United Nations Security Council na khananainabi ki mama satakre hari amaramda India na terrorist ki mathata Operation Sindur satakiba adubu awangnopo state sing chief minister sing mapung pan sokot papung tokre Assam ki chief minister Himanta Biswa Sharma Meghalaya ki chief minister Konrad K Sangma Sikkim ki chief minister Prem Singh Tama Arunachal Pradesh ki chief minister Pema Khandu Tripura ki chief minister Manik Samadi Manipur ki Hani ki chief minister N Birena exposed India na Pakistan amasung POK da liba terrorist singi kem apan air strike sa takiba adu mapung pana sokot papung toraki atop pawmana
Director amadi din sindu ohan rims ki mahiroi sing khongjang changchangkhri rims ki director amadi din sindu ohaidun rims ki mahiroi sing khongjang changchangkhri Regional Institute of Medical Sciences rims ta MBBS BDS MLT MRI BAS LP BAC nursing tamliba mahiroi singda institute asiki director na phi thongdana satlu haibna singu fazadabu hoiwata kya sisinarakpa yauna hostel thadokna ba khangalakpa thawong bu yaning da ba phongdoktuna rims ki main gate manung da khongjang chikre director di dictator we want justice haibna singbu kholau kya lauduna sanction ki ba khongjang atuda we condemn sexual harassment of women we demand removal of director din and subdin why director 1S to be naked haina thaba placard kya siznaki khongjang aduga mari lenina mahiroi singi maikedi ki phongdorakpada college week manungi April kunga mari da utkiba dance performance da skin uba palm da dress sing yawi heba maral da hona director ni April kungani pana mahiroi sing okatan fazada bu wai season aduna ngang masak pahraki loinana student sing ki oiba picnic program ama April kunthra saki masigi damakta sumahiroi sing fine thanki adumapo aikoina soirure khandokuna lakhi masigi matung makhata na me ani da college asigi student union si suspend tarokhi loinana hostel thadokna bu orders thoraki mahiroi sing seasonary bu haiwata tawriba thawong si tasengna mahiroi singi punsi temsingna bani mahiroi sing harassment piba director yawna din amadi subdin atubra pham sindokadabni haiba wafam thamlaki Nungairaba pauzalama NEET aspirants ni puduna laksari Bio 360 NEET Success Center ki NEET 2026 ki Biology Foundation regular course admission May gi date manga dagi thab hauzare May gi tang kun ga 2025 ni thukwa numitagina class hauzarakani limited ni ahanba lakpa satra taraga manga special offers pizagani facilities khara palabada regular test series amasu mock test series printed NCERT based study materials hena nungariba man affordable fee oijabaga loinana installment 60m da pibigi khudong sabu pizari akupa marul gi dama akhogi contact number 8575587677 natragana akhogi address hodam lairak opposite kaisampat oil pump da lakpiduna akupa marul khangbi yagani Makasa tarak poina kanglai paki mairagi editorial memni special content na memna thamjari MLA singda piriba Bharat Sangbidan gi mathau mangam singa du khangna thabak pangthok pangamdri bisi karigino Bharat Sangbidan gi matung ina sahi manga lairagi assembly election pangthok tuna miyam gi mihut MLA sing khanduna lengak sasan tawbigi thaba sathaduna ngasi phawwa lakribani maduna miyam gi mihut oiriba MLA singa Bharat Sangbidan na makoida piriba mathau mangam singa du kari no haibadu mamut tana khanglaga sabsana thabak pangthok tuna laibak miyam gi yaifuna batharo maram sing tawdabani aduba aikhoigi miyam gi mihut oiriba MLA singna Bharat Sangbidan na makoida piriba mathau mangam singa du sumkhang khangdabagum tawribasi yamna laibak thibini habiye maduna miyam gi mihut MLA sing laibigi kana badu laibak miyam na phangma ngamdabadigi lamdam si nomu gi lekha tarakpigi asuba maram amani haibada thoina laloidra haina khali ngasi manipura thukliba sai ani faraklaba lalasi lusinanabagi matang su MLA singna Bharat Sangvidana makoida piriba mathau mangam singadu mamutana khanglamba tarabadi thabak oina pangthoktuna irang asin nahalna lusinduna ing tapa manipura mu ohenba ngamlangani maduna miyamgi mihut oiriba MLA singna Bharat Sangvidana mamutana khangba haibisi yamna mathoktai maduna tana masagi mathau mangam khangduna miyamgi mihut MLA oina leiba tarabadi leiba asi kaidongai sokhatpagi Kairak kakat pengamlu habis khang basungani Bharat ki president amadi prime minister ki hauraga Bharat masapuna mang leba asigi satnariba ain gi makhada leiriba ngaktani kana amatan ain gi mathakta leibana kyati maduna leba asigi satnariba ain singadubu maru oina miyam gi mihut lawmaker oiriba MLA singna mamut tana khangnaba khonaba mathoktai masigidamak manipur lengaki oina su law department thamduna advocate general gi pham haptuna ain gweba mari lenaba thabak thoram sing niyam sumna pangthoknaba hotnaribani maduna lawmaker oiriba ikhoigi MLA singna leba asigi satnariba ain asi mamut tana khangnaba khonaba mathoktai loinana hiram asiga mari lenana karigumba thaba ama pangthoknaba khonaba matamda ain kaibra kaidabra haibadu ain gi lamda khang hairaba singa tanaduna niyam sumna pangthoknaba khonakadabani madu oirabadi leba asida satnariba ain ngangna thabak pangthoktuna leba asi wathok lanthok leitaba niyam sumna lengak season tawba haibadu oiduna hiram khudimakta sakhotpa ama haibadu oiba ngamgodoribani mata asida thamningba wapam amadi Bharat ki satnariba ain bu ngak sakani
ꯑꯥꯏꯟ ꯊꯨꯒꯥꯏꯕꯁꯤꯡꯕꯨ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈꯤꯕ ꯀꯨꯀꯤ MLAꯁꯤꯡꯅ ꯍꯧꯖꯤꯛ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯛꯂꯤꯕꯁꯤꯅꯤ ꯃꯁꯤꯒꯤ ꯑꯁꯦꯡꯕ ꯃꯔꯝ ꯍꯥꯏꯕꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯗꯨꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯗꯨꯅ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯀꯨꯀꯤꯂꯦꯟ ꯑꯃ ꯁꯦꯝꯅꯕ ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯀꯌꯥ ꯂꯦꯞꯇꯅ ꯆꯠꯊꯔꯛꯇꯨꯅ ꯃꯅꯤꯄꯨꯔ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯤꯕꯁꯤꯅꯤ ꯃꯁꯤꯒꯤ ꯑꯁꯦꯡꯕ ꯃꯔꯝ ꯍꯥꯏꯕꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯗꯨꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯗꯨꯅ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯀꯨꯀꯤꯂꯦꯟ ꯑꯃ ꯁꯦꯝꯅꯕ ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯀꯌꯥ ꯂꯦꯞꯇꯅ ꯆꯠꯊꯔꯛꯇꯨꯅ ꯃꯅꯤꯄꯨꯔ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯤꯕꯁꯤꯅꯤ ꯃꯗꯨꯅ ꯂꯣ ꯃꯦꯀꯔ ꯑꯣꯏꯔꯤꯕ ꯀꯨꯀꯤ MLAꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯠꯅꯔꯤꯕ ꯑꯥꯏꯟꯕꯨ ꯐꯣꯡꯅ ꯊꯨꯒꯥꯏꯗꯨꯅ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯉꯁꯤ ꯐꯥꯎꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯀꯔꯤꯁꯨ ꯈꯪꯗꯅ ꯂꯩꯊꯣꯛꯂꯤꯕꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯃꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯠꯅꯔꯤꯕ ꯂꯣꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯂꯣ ꯃꯦꯀꯔ ꯑꯣꯏꯔꯤꯕ ꯀꯨꯀꯤ MLAꯁꯤꯡꯅ ꯐꯣꯡꯅ ꯑꯥꯏꯟ ꯊꯨꯒꯥꯏꯗꯨꯅ ꯊꯕꯛ ꯇꯧꯔꯛꯄꯗ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯂꯩꯔꯤꯕꯁꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯐꯔꯛꯂꯕ ꯂꯥꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯑꯆꯨꯝꯕ ꯃꯤꯠꯌꯦꯡ ꯅꯠꯇꯦ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯃꯤꯠꯌꯦꯡꯅꯤ ꯍꯥꯏꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯋꯥꯔꯧꯕꯤꯕ ꯑꯁꯤ ꯇꯁꯦꯡꯅ ꯆꯨꯝꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯂꯣ ꯃꯦꯀꯔ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯅ ꯃꯈꯣꯏꯗ ꯄꯤꯔꯤꯕ ꯃꯊꯧ ꯃꯉꯝꯁꯤꯡ ꯑꯗꯨ ꯃꯃꯨꯠ ꯇꯥꯅ ꯈꯪꯗꯨꯅ ꯑꯥꯏꯟ ꯉꯥꯛꯅ ꯊꯕꯛ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ MLA ꯑꯌꯥꯝꯕ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯅ ꯃꯈꯣꯏꯅ ꯄꯤꯔꯤꯕ ꯃꯊꯧ ꯃꯉꯝ ꯑꯁꯤ ꯈꯪꯗꯅ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ MLA ꯑꯃꯗꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗꯨꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕꯒꯤ ꯊꯕꯛ ꯇꯧꯔꯛꯄꯗꯒꯤ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯄ ꯃꯊꯧ ꯃꯉꯝ ꯑꯁꯤ ꯈꯪꯅ ꯑꯃꯗꯤ ꯑꯥꯏꯟ ꯉꯥꯛꯅ ꯊꯕꯛ ꯇꯧꯔꯛꯇꯕꯗꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯈꯪꯕ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ